Hello, welcome back to 7 Speed Manipur. Ngasigi koigi video sida koigi Impal Auto Expo da koigi JCB gi keno su lerame adagi sina Kate company gi ni ko ada Kate company gi sida leiba machine jingge koigi leba code anaba kedongna machine lei jingge sigi matang na pet koi owner ga wari tai sabagi tanja lojage sir sigi koigi matang haitare sigi machine je kaino kamai ta uno adu sigi basic details kitang habi ba ya ga jani akoi ji sidi akoi si caterpillar ko caterpillar mayam zum ket ana dum hai ko ket ne se thai je hoi aro si america gi product ne ko si je da makhan ko yam di yam lai gre do ko so da north east ai tare atra india da ai tare ko se da product mari gum ji yam chine haji jana launch o mutung de chatli ai tare demand je ko atai di am lai gre du di abo ki do lai di Mine ji di am chau lai re adu di akoi se physical hoite akoi si de local market si da chali je bag ho ko si bag ho hai je bag ho ko si ko okay bag ho adagi di loader ko adagi di grader ko re maru akoi ab thi de akoi na mu tai ji excavator ne ko gi mayam ju ko claim ga haina budo adu gum budo excavator ga je hoi si je Mayam yi is ka world number 1 hai da okay masi season na gadi atai di full season na ngo hai da adu maintenance am thini low maintenance oi adu di performance wangi reaching ma ji 39 lakhs 50,000 ne hajiki ne ko on road to wede on road 39 lakhs 50,000 ne ko adu atai di kitang moment hele ai da adu da sida koi gi myam na haiba sigi machine jima logi hairagadi si karai da laga kamai tawaga adum tanga yes sigi je ai sigi lorok padu so no mobile number ka kai ju dum pizza ge de koi gi angang su mo le ju su akupa ju ai dum haina da ju sum sinaja ge ko aduga haji ki oina koi gi room shot lay koi parts lay ado office lay ko aduga main oina akoi gi jik mai tam kha da ai tare ko risk construction equipment hai je akoi gi kano ni haji authorized dealer hai tare ke chige adu de ju da akoi gi yam chawna garage adagi di service ki ka kai adai dei ket ki oina khoi yam chawna ma haji under construction da lay okay silora bo matung da di mai tam kha gi adum lakpi usi ai aduga existing haje jiki oina current gi ore di rim road ki da lai ko rim road ki da akoi gi office lai fast floor da koi macha ma lai bne ko adu dum lakpio aduga phone number ju si de phone jo screen da dum hapsa lage jo happy adu ju dum to bio ko aduga adum akoi la su lak chage ado gari sigi matang da hapetang haidi sina si koi si smai ta we have do adum tang kha takpi bia adu jigi matang je ai moi da aga use mo di china jage ko adu gi khulung ga ai moi da dang kano to ge moi jage ko hoi mathang da koi gari si mata na kha khangmina na ba tanja lojage koi gi sarwai degi kitang moina kitang takpi na bagi matam do lojage ko ado mathang tang habi unem tang koi gi gari gi matang se koi gi khetna bhai ra tare ato to machine ga asidagi adum hawage hoi asigi bucket se koi gi tha bagi sang hai tare ki tha bagi sang se atopa company degi hai tare product gi akhon hen gani lai ri sigi system je atopa ka man ro akhon khare hen tha ne adagi sina tabi da sigi keno se piston rod hai ko sigi piston rod se akhon chaw helane atopa magi tha bagi sang rod chi chaw bu sang se akhon helani atopa product gi hai tare aduga sigi system sima akhon helani kaya atopa product na asitagi piraga sita pin point num piraga sita pin point num piraga lo challe akhon gi system je amma ani ahum mari manga thong pi masigi sina kana basina karai da kana ga mutum de koina loading to am dai koina bucket chin lani laga sumaina thakala ko mana sumaina thapam khalak pa ngam bagi ko gi capacity ma mong da top ma yaujari ai tar da masida mayam ko khena baraga de ko gi sigi horse pipe ki layer se ma khena ran sisima sigi horse pipe ki layer se top gi layer ko layer ga 6 layers kum ba ko ni hengala ani mayam dagi adagi sigi cable sima gap lai ba khot pa wang ba akhoi na dum hela ani sigi cable se
ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯤ ꯀꯥꯈꯠꯇꯒꯦꯀꯣ ꯌꯥꯏ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯁꯤꯁꯤꯃ ꯊꯣꯡꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯍꯥꯏꯐꯦꯠ ꯑꯩ ꯃꯅꯨꯡ ꯆꯪꯖꯒꯦ ꯌꯥꯏ ꯆꯪꯖꯒꯦ ꯁꯤꯗꯨꯝ ꯍꯥꯡꯇꯣꯛꯄꯤꯔꯣꯀꯣ ꯁꯤꯒꯤ ꯊꯣꯡꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯡꯉꯛꯄꯁꯨ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯖꯤꯂꯤ ꯑꯗꯨꯝ ꯗ꯭ꯔꯥꯏꯚꯔꯅ ꯐꯝꯃꯒꯀꯣ ꯑꯁꯤ ꯑꯩ ꯐꯝꯃꯒ ꯑꯗꯨꯝ ꯗꯦꯃꯣ ꯎꯠꯆꯔꯛꯀꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯃꯒ ꯑꯇꯩꯒꯤꯅ ꯍꯧꯒꯠꯂꯒ ꯇꯧꯒꯅꯤ ꯑꯩꯈꯣꯏꯒꯤꯅ ꯁꯤꯗꯒꯤ ꯁꯨꯝ ꯐꯝꯃꯒꯀꯣ ꯃꯥꯏꯁꯤꯗ ꯁꯨꯝ ꯂꯥꯝꯃꯒ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯥꯝꯃꯒ ꯌꯥꯝ ꯂꯥꯏꯅ ꯏꯖꯤꯂꯤ ꯑꯗꯨꯝ ꯊꯤꯡꯕ ꯉꯝꯕꯒꯤ ꯀꯩꯅꯣ ꯑꯃ ꯑꯣꯄꯔꯦꯇꯔꯗ ꯋꯥꯗꯕꯒꯤ ꯐꯝꯅ ꯌꯥꯝ ꯂꯥꯏꯅ ꯇꯧꯕ ꯌꯥꯕꯗꯣ ꯌꯥꯝ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯇꯔꯗ ꯋꯥꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯑꯃ ꯃꯣꯏꯗ ꯐꯪꯒꯅꯤ ꯑꯗꯒꯤ ꯑꯃꯨꯛꯀ ꯑꯁꯤꯒꯤꯁꯤꯃ ꯑꯇꯣꯞꯄꯗ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯊꯣꯡꯁꯤ ꯑꯩꯈꯣꯏ ꯍꯥꯡꯉꯅꯤ ꯍꯥꯡꯉ ꯃꯇꯨꯡ ꯁꯣꯔꯤ ꯑꯗꯨꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯅꯤꯁꯦ ꯑꯦꯗꯖꯁ ꯇꯧꯔ ꯊꯝꯒꯅꯤ ꯑꯗꯨꯒ ꯁꯤ ꯊꯣꯡꯁꯤ ꯑꯩꯈꯣꯏ ꯊꯤꯡꯖꯤꯜꯂꯁꯤ ꯑꯣꯀꯦ ꯑꯁꯤ ꯊꯤꯡꯕ ꯃꯇꯝꯗ ꯁꯤ ꯁꯣꯝꯗꯁꯨ ꯄꯨꯔꯛꯄ ꯌꯥꯒꯅꯤ ꯁꯣꯝꯗꯁꯨ ꯑꯃꯨꯛꯀ ꯍꯜꯂꯒ ꯄꯨꯔꯛꯄ ꯌꯥꯒꯅꯤ ꯑꯅꯤꯃꯛ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯂꯣꯏ ꯌꯥꯏꯕ ꯍꯥꯏꯕꯗꯤ ꯊꯧꯔꯤꯕ ꯃꯦꯆꯤꯟ ꯊꯧꯔꯤꯕ ꯑꯣꯄꯔꯦꯇꯔꯁꯤꯅ ꯃꯥꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯒꯗꯕ ꯃꯑꯣꯡꯗ ꯁꯤ ꯍꯥꯡꯇꯣꯛꯑ ꯊꯧꯔꯒꯦ ꯍꯥꯏꯔꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯍꯥꯡꯇꯣꯛ ꯍꯥꯡꯖꯤꯟ ꯇꯧꯗꯕꯤꯗ ꯂꯦꯞꯇ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯌꯥꯝ ꯏꯖꯤꯂꯤ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯅꯤ ꯑꯗꯒꯤ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯊꯤꯡꯖꯤꯟꯕ ꯃꯇꯝꯁꯤꯗ ꯁꯣꯝꯗꯩꯁꯨ ꯅꯨꯡꯁꯤꯠ ꯈꯔ ꯄꯥꯝꯃꯦ ꯁꯣꯝꯗꯩꯁꯨ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯎꯐꯨꯟꯗꯤ ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ ꯑꯗꯨꯝ ꯒꯦꯞ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯒꯦꯞ ꯄꯤꯕꯤꯔꯒ ꯑꯁꯤ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯑꯇꯣꯞꯄ ꯃꯦꯆꯤꯟꯗ ꯑꯁꯨꯝꯕ ꯐꯦꯁꯤꯂꯤꯇꯤꯁꯤ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯏꯖꯤꯂꯤ ꯑꯗꯒꯤ ꯑꯃꯨꯛꯀ ꯀꯦꯕꯤꯟꯒꯤꯅ ꯑꯁꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯑꯗꯨꯝ ꯂꯦꯞꯄ ꯌꯥꯒꯅꯤꯀꯣ ꯅꯣꯔꯃꯦꯜꯂꯤ ꯑꯇꯩ ꯃꯦꯆꯤꯟꯗ ꯂꯦꯞꯀꯥꯟꯗ ꯁꯨꯃꯥꯏꯅ ꯀꯨꯟꯊꯔ ꯂꯦꯞꯀꯅꯤ ꯁꯤꯅ ꯐꯨꯜ ꯁ꯭ꯇꯦꯟ ꯐꯨꯜ ꯁ꯭ꯇꯦꯟ ꯑꯗꯨꯝ ꯗ꯭राꯏꯚꯔ ꯑꯣꯄꯔꯦꯇꯔ ꯌꯥꯝ ꯂꯥꯏꯅ ꯏꯖꯤꯂꯤ ꯑꯗꯨꯝ ꯂꯦꯞꯄ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯠꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯁꯣꯔꯤ ꯁꯤꯠꯁꯤ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯝ ꯌꯥꯒꯅꯦꯕꯀꯣ ꯆꯤꯡꯈꯠ ꯆꯤꯡꯊ ꯅꯠꯇꯕꯤꯗ ꯑꯗꯩ ꯑꯇꯣꯞꯄ ꯃꯦꯆꯤꯟꯅ ꯀꯩꯗꯧꯒꯦ ꯃꯇꯝꯗ ꯁꯤꯠꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯀꯅꯤ ꯑꯃꯗꯤ ꯆꯤꯡꯊꯒꯅꯤ ꯑꯗꯨꯒ ꯂꯩꯒꯅꯦꯕ ꯑꯩꯈꯣꯏꯒꯤꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯑꯗꯨꯝ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯒꯅꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯟꯇꯦꯖ ꯑꯗꯒꯤ ꯋꯥꯟ ꯊꯤꯡ ꯑꯃꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦ ꯍꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣই ꯍꯥꯏꯐꯦꯠꯇꯪ ꯀꯥꯈꯠꯄꯤꯔꯛꯀꯗ꯭ꯔꯥ ꯁꯣꯁꯦ ꯍꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯁꯦ ꯍꯥꯡꯉꯦ ꯑꯇꯣꯞꯄ ꯃꯦꯆꯤꯟꯒꯤꯅ ꯁꯣꯁꯦ ꯍꯥꯡꯕ ꯃꯇꯝꯗ ꯁꯤ 45 ꯁꯦꯀꯦꯟ ꯅꯠꯇ꯭ꯔꯒꯅ 40 ꯁꯦꯀꯦꯟꯒꯨꯝꯕ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯍꯥꯡꯉꯒ ꯑꯗꯨꯝ ꯁ꯭ꯇꯥꯔꯠ ꯑꯗꯨꯝ ꯑꯣꯟ ꯇꯧꯕ ꯌꯥꯒꯅꯤ ꯑꯁꯤꯒꯤ ꯈꯦꯠꯅꯕ ꯑꯃ ꯂꯩꯔꯅꯤ sida aduga aikoise machine manungdi table ji yamna comfortable hoiba haibta yam phajaba table style ne koi manung se okay aduga asigi sigi boom gi kogi sigi thubugi swing thubai chang se mayam dagi koina dum fast hoibi helani plus aduga sigi akoina sigi keno se bucket se concern basi mayam sumai concern basi koina si kogi yam naksan na haibadi kochal mangam gane ba ataigina gap lagani pot mayam naksan na kot pai basina akoina pot sumai da thang ko matamda pot ta ba chance ta udana ba chance atopana khara chance bal wang lagani ta ba chance aduga pung amada akoina kogi tipper lot se atopa machine dagi aitare akoina tipper ama ani gi chang de dum helani aitare ke aduga mokoi gi maintenance ki rom da lakpa kan da kamaina maintenance yamna koi che ke no to maintenance ne habadi low cost maintenance aitare ko maintenance habadi atop machine na akoi ge 100 hours ta servicing piba ata akoi ge 500 hours ta atamaina piba khotpa dumba maintenance ki di dumba mayam lekre low maintenance hydraulics mayam ge liner se hydraulics se 120 liters atamaila akoi only tanki the 40 liters atamaina legani adumba low maintenance ti mayam lekre adumba akoi ge greasing some highway da some koi cannot set the mileage kumba di moji kya kamaina lei akoi gi sigi the mileage to di late hours to na akoi hours to economic mota 4.2 liters adumala kani pungam bata mayam dagi liter amma di chang le koina hanthara ani aita okay somda hojik ye gari machine nama oge Shinrai na swaina malaya me da koi brother unaraga wari tang si matang da khangmi na si ko brother si gi
ꯃꯦꯆꯤꯟꯁꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯁꯤꯒꯤ ꯕꯦꯁꯤꯛ ꯗꯤꯇꯦꯜꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯦ Tata Hitachiꯒꯤ ꯅꯧꯅ ꯂꯣꯟꯆ ꯇꯧꯕ Shinrai ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕ Shinrai Prime 4x4 ꯑꯗꯣ ꯁꯤꯁꯦ ꯀꯝꯄ꯭ꯂꯤꯠ Japanese ꯇꯦꯛꯅꯣꯂꯣꯖꯤꯅꯦ ꯃꯃꯤꯡꯐꯧ Shinrai ꯍꯥꯏꯁꯦ Japanese ꯋꯥꯔꯗꯅꯦꯕ ꯖꯄꯅꯤꯁ ꯑꯣꯏꯕꯩꯅꯦꯕ ꯑꯩꯈꯣꯏ ꯅꯧꯅ ꯂꯣꯟꯆ ꯇꯧꯕ ꯀꯩꯅꯣꯅꯦ ꯕꯦꯛꯍꯣꯜ ꯂꯣꯗꯔꯅꯦ ꯑꯩꯈꯣꯏꯒꯤ Tata Hitachiꯒꯤ ꯑꯗꯣ ꯃꯁꯤ ꯍꯧꯖꯤꯛ ꯃꯥꯁꯤ ꯑꯣꯟ ꯔꯣꯗꯇ ꯄ꯭ꯔꯥꯏꯁꯁꯤꯅ ꯀꯌꯥ ꯄ꯭ꯔꯥꯏꯁꯁꯦ ꯀꯩꯅꯣꯅꯦ ꯇꯝꯒꯤ ꯑꯣꯏꯅ ꯗꯤꯁꯀꯥꯎꯟ ꯑꯣꯐꯔ ꯑꯗꯨꯝ ꯄꯤꯀꯣ ꯑꯗꯣ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯔꯒꯗꯤ 36 ꯍꯧꯔꯦ ꯆꯥꯡ ꯂꯥꯛꯑꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯇꯣꯞꯄ ꯕꯀꯦꯠꯁꯤꯗ ꯂꯧꯊꯣꯛꯑꯒ ꯑꯇꯣꯞꯄ ꯑꯦꯇꯦꯆꯃꯦꯟ ꯃꯌꯥꯝ ꯄꯥꯟꯕ ꯌꯥꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯥꯏꯁꯇꯣ ꯈꯦꯠꯅꯔꯛꯀꯅꯤ ꯑꯗꯒꯤ 2x2ꯁꯨ ꯂꯩ 4x4 ꯂꯩꯔꯦ ꯁꯤꯅ 4x4ꯅꯦ ꯄ꯭ꯔꯥꯏꯝ ꯍꯥꯏꯁꯤꯅ ꯑꯗꯣ ꯃꯦꯆꯤꯟꯁꯦ ꯃꯈꯜ ꯀꯌꯥꯃꯨꯛ ꯃꯦꯆꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯦꯆꯦ ꯃꯌꯥꯝꯁꯦ ꯁꯤꯗ ꯕꯣꯆꯔ ꯃꯌꯥꯝ ꯂꯩꯁꯦ ꯑꯦꯛꯁꯀꯦꯕꯦꯇꯔ ꯉꯥꯛꯇꯅꯤ ꯁꯤꯅꯀꯣ ꯁꯤꯅ ꯖꯁ ꯕꯦꯛꯍꯣꯜ ꯂꯣꯗꯔꯅꯦ ꯑꯦꯛꯁꯀꯦꯕꯦꯇꯔꯗ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯃꯦꯆꯤꯟꯅꯦ ꯌꯥꯝ ꯄꯤꯛꯄ ꯃꯦꯆꯤꯟꯅꯦ ꯁꯤꯗꯤꯀꯣ ꯁꯤꯗꯒꯤ ꯈꯔ ꯆꯥꯎꯈꯠꯄ ꯍꯥꯏꯔꯒꯅ 20 ꯇꯟꯗ ꯍꯥꯏꯔꯒꯅ ꯁꯤ ꯂꯩ ꯃꯌꯥꯝ 250 ꯍꯥꯏꯔꯤꯕ ꯁꯤꯗ ꯎꯠꯂꯤꯕ ꯄꯣꯠꯆꯔꯁꯨ ꯎꯠꯂꯤꯁꯤꯡꯁꯦ ꯁꯤ ꯂꯣꯏ ꯑꯗꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯋꯤꯜ ꯂꯣꯗꯔ ꯂꯩꯔꯦ ꯁꯤꯅ ꯆꯀꯥ ꯄꯥꯟꯕꯗ ꯍꯥꯏꯔꯒꯅ ꯑꯗꯨꯒ ꯑꯇꯩꯁꯤꯅ ꯇ꯭ꯔꯦꯛ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯀꯟꯁꯤꯗꯔ ꯇꯧꯅꯤꯡꯉꯦ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯁꯒꯣꯜꯇꯣꯡꯕꯗ ꯂꯩꯔꯦ ꯁꯒꯣꯜꯇꯣꯡꯕꯗ ꯁꯒꯣꯜꯇꯣꯡꯕ UMM ꯄꯋꯥꯔ ꯍꯥꯎꯁ ꯂꯩꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯀꯗꯥꯏꯋꯥꯏ ꯖꯒꯥꯗꯅꯣ ꯁꯒꯣꯜꯇꯣꯡꯕ ꯑꯩ ꯏꯁꯥ ꯁꯒꯣꯜꯇꯣꯡꯕꯗꯩ ꯀꯗꯥꯏꯋꯥꯏ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟ ꯃꯌꯥꯝꯁꯤꯡ ꯕꯦꯛꯍꯣꯜ ꯂꯣꯗꯔ ꯂꯩꯔꯦ ꯑꯦꯛꯁꯀꯦꯕꯦꯇꯔꯕꯨ ꯑꯣꯏꯔꯦ ꯂꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯂꯣꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯩꯈꯣꯏ ꯕꯦꯡꯀꯗꯤ ꯇꯥꯏꯠ ꯑꯞ ꯇꯧꯔ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯕꯦꯡꯀꯤ ꯊ꯭ꯔꯨꯗ ꯂꯣꯟ ꯄ꯭ꯔꯣꯁꯦꯁꯇꯤ ꯂꯧꯒꯗꯕꯅꯤ ꯑꯗꯨꯅ ꯑꯦꯅꯤꯊꯤꯡ ꯂꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯏꯝꯐꯥꯜꯒꯤ ꯑꯣꯏꯅ ꯌꯦꯡꯕꯅꯦ Tata Hitachi ꯀꯝꯄꯅꯤꯒꯤ ꯑꯗꯨꯅ ꯕꯦꯡꯀꯤ ꯄ꯭ꯔꯣꯁꯦꯁꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯪꯕ ꯌꯥꯔꯅꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯁꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯕ ꯍꯥꯞꯄꯤꯌꯨ ꯃꯦꯝ ꯁꯤꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯍꯥꯞꯄꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯃꯈꯥ ꯇꯥꯕ ꯐꯔꯗꯔ ꯗꯤꯇꯦꯜꯁ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯅꯤꯀꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ